ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯅꯤꯕꯨ ꯎꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯤ ꯑꯃꯅ ꯖꯣꯗ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯁꯆꯤꯟ ꯀꯧꯏ꯫ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯑꯃꯨꯕ ꯂꯤꯠꯄꯁꯤꯅ ꯖꯣꯗꯅꯤ ꯑꯗꯨꯒ ꯑꯉꯥꯡꯕ ꯂꯤꯠꯄꯁꯤꯅ ꯁꯆꯤꯟꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯖꯣꯗꯅ ꯍꯥꯏꯔꯤ, ꯁꯆꯤꯟ, ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ꯫ ꯌꯥꯝꯂꯕ ꯌꯣꯠ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯐꯔꯕ ꯁꯥꯁꯤꯅ ꯑꯃꯃꯝꯇ ꯆꯤꯡꯈꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯌꯣꯠ ꯑꯁꯤ ꯈꯛꯇꯃꯛ ꯀꯣꯠꯂꯨ꯫ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ, ꯖꯣꯗ ꯍꯥꯏꯕ ꯃꯤꯁꯛ ꯑꯁꯤ ꯖꯣꯒꯥꯂꯤ ꯑꯁꯤꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯏꯟꯆꯥꯔꯖ ꯄꯨꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯖꯣꯗ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯖꯣꯗꯅ ꯌꯣꯠ ꯆꯤꯡꯈꯠꯄꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯦꯞꯇꯦꯟ ꯖꯣꯗꯅ ꯆꯤꯡꯈꯠꯂꯛꯏꯕ ꯌꯣꯠ ꯑꯁꯤ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯣꯛꯄꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯣꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯈꯠꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯈ꯭ꯋꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯇꯦꯛꯄ ꯇꯥꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯦꯞꯇꯦꯟ ꯖꯣꯗꯅ ꯁꯥꯎꯅ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯏ, ꯆꯥꯕꯗꯤ ꯄꯨꯈꯝ ꯄꯨꯈꯝ ꯆꯥꯏ, ꯑꯗꯨꯒ ꯇꯤꯠ ꯂꯥꯎꯕ ꯌꯣꯠꯇꯨꯕꯨ ꯆꯤꯡꯈꯠꯄ ꯉꯝꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯁꯤꯗ ꯆꯩꯔꯛꯂꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯁꯤ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯠ ꯄꯨꯟꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ꯫ ꯖꯣꯗꯅ ꯍꯥꯏꯔꯤ, ꯊꯕꯛ ꯇꯧꯕꯗ ꯅꯣꯏ ꯑꯂꯦ ꯖꯂꯦ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯦꯞꯇꯦꯟ ꯖꯣꯗ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯑꯂꯦ ꯖꯂꯦ ꯇꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯕꯣꯔꯣꯗ ꯇꯥꯛꯊꯣꯛꯇꯨꯅ ꯅꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯁꯄꯦꯟ ꯄꯤꯍꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯣꯒꯥꯂꯤ ꯃꯌꯥꯝꯁꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯂꯥꯎꯅ ꯅꯤꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯖꯣꯗꯅ ꯍꯥꯏꯔꯛꯏ, ꯁꯥꯠ ꯑꯁꯤ ꯍꯌꯦꯡ ꯍꯩꯒꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯣꯛꯊꯔꯕꯗꯤ ꯀꯦꯞꯇꯦꯟ ꯖꯣꯗ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯛꯎ, ꯅꯈꯣꯏꯒꯤ ꯗ꯭ꯔꯤꯞ ꯑꯃꯃꯝ ꯑꯩꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯣꯒꯥꯂꯤ ꯑꯃꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫